ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯅ ꯑꯃꯕꯨ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥ ꯊꯣꯔꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯌꯥꯎꯔꯕ ꯐꯥꯎꯃꯦꯟ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯀ꯭ꯂꯥꯁ ꯇꯦꯟꯗꯔ ꯃꯥꯐꯟ ꯑꯃꯁꯨꯡ ꯋꯥꯇꯔ ꯕꯥꯎꯆꯔꯥꯅꯤ ꯄꯨꯟꯅ ꯒꯥꯔꯤ 11 ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯝꯊꯥꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ, ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯥꯃꯦꯁꯣꯔ, ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ S. ꯔꯥꯟꯖꯟ, ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ S. ꯗꯦꯡꯒꯣ, KFNPDꯒꯤ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯟꯗ꯭ꯔꯣ, MLA ꯔꯣꯕꯤꯟꯗ꯭ꯔꯣ, DGP ꯗꯣꯡꯒꯦꯜ, ADGP ꯀ꯭ꯂꯦ ꯈꯣꯡꯁꯥꯏ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯉꯥꯛꯇ ꯆꯩꯕ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯁꯤꯟꯕꯒꯤ ꯃꯍꯨꯠ ꯁꯤꯗ꯭ꯔꯥ ꯊꯤꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯍꯟꯕ ꯉꯝꯂꯣꯏ꯫ ꯗ꯭ꯔꯒ ꯐꯥꯕꯒꯤ TV ꯆꯦꯅꯦꯜꯒꯤ ꯗꯤꯁꯀꯁꯟꯗ ꯆꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯏꯁꯥ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ, ꯀꯔꯝ ꯌꯧꯕꯒꯤ ꯃꯑꯣꯡꯗ ꯂꯝ ꯈꯣꯞꯆꯤꯟꯅꯗꯨꯅ ꯌꯨꯝꯗꯛꯅ ꯁꯥꯖꯤꯟꯅꯕ ꯑꯁꯤꯅ ꯃꯍꯩ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄꯗ ꯀꯟꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯅ ꯑꯃꯕꯨ ꯆꯩꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏ꯫ ꯏꯁꯥꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯒꯀꯤ ꯏꯁꯨ ꯑꯁꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯗ꯭ꯔꯒ ꯇꯣꯏꯅ ꯐꯒꯠꯂꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯐꯥꯌꯔ ꯗꯤꯄꯥꯔꯠꯃꯦꯟ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯑꯃꯗꯤ ꯃꯍꯩ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯌꯥꯛꯁꯤꯟꯅ ꯊꯦꯡꯅꯅꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯚꯤꯛꯁꯟ ꯇꯧꯅꯅꯕ ꯆꯪꯁꯤꯜꯂꯨꯕꯗ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁꯀꯤ ꯄꯥꯎꯈꯨꯝ ꯅꯨꯡꯅ ꯍꯜꯂꯛꯄꯗ ꯑꯣꯁꯤꯒꯤ ꯁ꯭ꯀꯣꯔ ꯑꯃ ꯀꯣꯛꯇ ꯁꯣꯛꯂꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯆꯤꯡꯃꯩꯔꯣꯡ, ꯂꯥꯏꯐꯝ ꯁꯤꯐꯥꯏꯗ ꯀꯣꯔꯠ ꯑꯣꯐ ꯁꯤꯚꯤꯜ ꯖꯖ ꯁꯦꯅꯤꯌꯔ ꯗꯤꯚꯤꯖꯟ ꯏꯝꯐꯥꯜ ꯏꯁꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯇ ꯋꯥꯀꯠꯇꯨꯅ ꯂꯩꯔꯤꯕ ꯂꯝꯗ ꯁꯥꯖꯜꯂꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯏꯚꯤꯛꯁꯟ ꯇꯧꯅꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯏꯚꯤꯛꯁꯟ ꯇꯧꯅꯅꯕ ꯗꯤꯃꯥꯔꯀꯦꯁꯟꯒꯤ ꯆꯪꯁꯤꯜꯂꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯣꯔꯠꯀꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯃꯊꯧ ꯇꯧꯔꯤꯕꯁꯤꯡꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯈꯤ꯫ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅꯁꯨ ꯄꯨꯂꯤꯁ ꯇꯝꯅ ꯅꯨꯡ ꯊꯥꯖꯤꯜꯂꯛꯄꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁꯀꯤ ꯑꯣꯁꯤꯒꯤ ꯁ꯭ꯀꯣꯔ ꯑꯃ ꯀꯣꯛꯈꯤ ꯁꯔꯨꯛꯇ ꯅꯨꯡꯅ ꯄꯥꯟꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯄꯥꯔꯁꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯣꯏꯕꯝ ꯔꯥꯝꯕꯨ ꯀꯧꯏ, ꯃꯍꯥꯛ ꯅꯤꯉꯣꯝꯕꯝꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯄꯨꯟꯕ ꯆꯤꯡꯃꯩꯔꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯨꯔꯥꯟ ꯂꯥꯟꯅ ꯇꯧꯗꯨꯅ ꯂꯣꯟꯅ ꯄꯥꯇꯥ ꯇꯥꯁꯤꯜꯂꯝꯕ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯤꯡꯃꯩꯔꯣꯡꯒꯤ ꯁꯥꯟꯅꯕꯨꯡ UJB ꯒ꯭ꯔꯥꯎꯟꯒꯤ ꯂꯝ ꯃꯆꯦꯠ ꯑꯃꯗ ꯑꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯊꯥꯕ ꯐ꯭ꯂꯦꯛ ꯀꯥꯔꯗꯁꯤꯡꯁꯨ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯁꯤꯟꯅꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯊꯤꯡꯕꯗꯒꯤ ꯏꯚꯤꯛꯁꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯐꯦꯇꯤ ꯑꯃꯁꯨꯡ AKꯒꯤ ꯁ꯭ꯂꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯐꯤꯁꯔ 3ꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯅꯅꯕ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯍꯥꯏꯀꯣꯔꯠꯅ ꯀ꯭ꯋꯥꯁ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯏꯅ ꯏꯪ 2019-13ꯗ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯂꯦꯗꯔ ꯕꯦꯜ ꯄꯦꯇꯤ ꯑꯃꯁꯨꯡ AK ꯔꯥꯏꯐꯜꯁꯀꯤ ꯃꯔꯤ ꯁ꯭ꯂꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯦꯛꯁꯟ ꯂꯧꯅꯅꯕ ꯇꯣꯉꯥꯟꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯔꯗꯔꯁꯤꯡ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯁꯇꯤꯁ MP ꯃꯨꯔꯥꯂꯤꯙꯔꯟꯒꯤ ꯕꯦꯟꯆꯅ ꯁꯦꯇꯤꯁꯐꯥꯏꯗ ꯇꯧꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯍꯧꯈꯤꯕ ꯑꯥꯒꯁꯠ 13ꯗ ꯀ꯭ꯋꯥꯁ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ 3ꯁꯨꯕ IRB ꯄꯥꯡꯒꯩꯗ ꯀꯃꯥꯟꯗꯦꯟꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯨꯇꯨꯝ ꯀꯨꯃꯥꯔꯖꯤꯠ MPSꯅ ꯄꯦꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟꯠ ꯕꯥꯏ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ DP ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ, ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ DP ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ, ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟड ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯊꯛꯇ ꯏꯪ 2012ꯒꯤ ꯑꯥꯒꯁꯠ 5ꯗ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯈꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟꯗ ꯏꯪ 2013ꯒꯤ ꯅꯕꯦꯝꯕꯔ 8ꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ DPꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯏꯪ 2019ꯒꯤ ꯑꯣꯛꯇꯣꯕꯔ 18ꯗ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯏꯅꯥꯟꯁ PICꯅ ꯏꯁꯨ ꯇꯧꯕ ꯅꯣꯇꯤꯁꯀ ꯂꯣꯏꯅꯅ ꯏꯪ 2018ꯒꯤ ꯅꯕꯦꯝꯕꯔ 28ꯗ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ DP ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟड ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯏꯁꯨ ꯇꯧꯕ ꯏꯝꯄꯨꯒꯅꯦꯠ ꯑꯣꯔꯗꯔꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯁ ꯇꯧꯕꯤꯅꯅꯕ PR ꯒ ꯂꯣꯏꯅꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯦꯇꯤꯁꯅꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯦꯗꯚꯣꯀꯦꯠ ꯃꯨꯇꯨꯝ ꯀꯨꯃꯥꯔꯖꯤꯠ ꯑꯃꯁꯨꯡ ꯑꯦꯗꯚꯣꯀꯦꯠ N. ꯖꯣꯔꯦꯟꯗ꯭ꯔꯣꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯁꯤ ꯍꯥꯏꯀꯣꯔꯠ ꯑꯁꯤꯒꯤ ꯕꯦꯟꯆ ꯑꯃꯅ ꯏꯪ 2019ꯒꯤ ꯑꯥꯒꯁꯠ 13ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯗꯃꯤꯁꯟ ꯄꯤꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯀꯦꯁ ꯑꯁꯤꯒꯤ ꯍꯤꯌꯥꯔꯤꯡ ꯇꯣꯉꯥꯟꯕ ꯍꯥꯏꯀꯣꯔꯠ ꯑꯁꯤꯒꯤ ꯕꯦꯟꯆꯇ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯦꯇꯤꯁꯅꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯤꯇꯤꯁꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅ ꯏꯪ 2013ꯒꯤ ꯑꯣꯛꯇꯣꯕꯔ 18ꯗ MPS Grade 1ꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯕ ꯃꯇꯨꯡ CO ꯏꯟꯆꯥꯔꯖ ꯑꯣꯏꯅ 3ꯁꯨꯕ IRB ꯄꯥꯡꯒꯩꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ꯫ ꯃꯍꯥꯛꯅ 3ꯁꯨꯕ IRBꯒꯤ CO ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯄꯨꯔ
Police Department ki web equipment sing leather bell black betty amsung AK rifles ki mari supply ki tabai English sing ari taraga humdoi taraga mari dai rupa matamda irregularities amasung lab sing lerambadagi petnesser asi English sing ari taraga tare ki September amada thawtagi suspend tawke adu mamage suspension adu English sing ari taraga tare ki November kunthada amo aribok tawduna tabak tangkat ke Matung tarak pada English sing ani taraga tare ki November mafanda sibjaga dari DV na articles of charge yauba memorandum ama thokduna petitioner amasung officer ani ki madakta departmental inquiry amasa thagi aduga petitioner asnama ki defense statement ama English sing ani taraga tare ki November taramangada inquiry committee da submit tawraba matung inquiry adugi proceeding sing lausin ki bagaloina inquiry officer na Inquiry report adu competent authority da submit tawkrabasu disciplinary authority na harba departmental inquiry kamari leinana maram aba pawwa leitana decision pidana laike tungda English ani taraga nipan ki jun taraga mapanda under secretary finance PIC ne issue tawba order petition asida rule 9 clause 7 of the Manipur public servants liability rules English ani taruki makara notice issue tawduna mahaki written statement namit tara mangani ki marungda Paikir kadabani ana direction PK. Ikui dana English ani taraga nifangi October taraga mapanda under secretary finance PIC na amok petitioner amasung officer ani ki matakta. High for committee amana makoi ki matakta siri pamaral sing asiga mari leina na semlaga. Semla pa notice am issue tawki loina na petitioner ani na sub mahaki written objection. High for committee da pi dana mangon da siri pamaral amasung parallel inquiry sa thaba yaning de aina English ani taraga nifangi October. Kungamapan da submit tawki aduga amuk under secretary DP government of Manipur na English ani taraga mapangi November kuntarita empogne letter ama vigilance amso anti corruption department da thaduna matter asibati kana na bahai ke maka tarakwa atopa editorial ki kalam amada NSN amgi pagdak mihad justice phangba ngamdana to kadori bra English amga champan marfutrani thoidagi lisinga baga champan marfudara tariat phawda NSN I am na cookie singi matakta paktak mihat sataduna maralai jida ba angang yaw na cookie kunja lisinga may hinahat kiba cookie kul chong ki matakta baru phokta tuna cookie lakha may hen bagi matakta refugee hen kiba thawdok atu gamari in at September taragum doina lakpada cookie sina cookie black day hada pang thok tuna lakle NSN I am ki may kidagi naga tabot lamsing punsila greater nagalim atu ka cookie singina cookie homeland habagi dimhan maram oraga maripoge Singilam sinda koki amasung daga ani ki marakta makoi ki boundary siamna da bahona bada koki amasung daga kulai pai ba ani ki marakta mukna bana tongan ba amu waraga maral lejida ba koki kunja kaya paktak mihat jatha ki ba majong mai magai mai tha ki bagi mata daga si phaba justice amada fangadana thamba hai basi India se arlai taba leibak amaga chap manare English ani da thoki ba Gujarat ki raut amasung lising amaga sampan marfu ga mari da thoki ba segraut adugi matang da de Central government jamna lumna logduna masida senari ba masak narba political leader singthawna miyoi kya fa ponduna conviction pire rayod adu sena ba miyoi kya gi mataktan bajde ki sansa thaba leptre thawdok sing adu dagi hena sathi ba miyoi lising gi matakta sikhi ba amadi miyoi lak amagi matakta laifam chapum khangan ki daba NSN amna koki sing gi matakta sathagi ba koki genocide adu gi matakta sena ba sing matak sawa sarak pinara ba koki NP gi mai kai dage Center amasung state sarkar da kyara khana memorandum pesen krapa phawda tumida laisiliba asai ki wanthok karino NSN IMC bar sarkar ke sisper thamna duna santi ki wari sathaba ama oibana NSN IM ki madakta action lokana ba khona bada sathariba santi ki wari asi kai ka thoribra ain nam sindana thamba warbadi yamna laibak thibani NSN IM amasung bar sarkar ani ki marakta santi ki wari satharabasu criminal ki oiba thodok sing da chenaba NSN IM ki losing basing faraga conviction piba ki thodok ya laikre Atau miyoi lising amagi matakta hat ki pada sianari ba NSN am ke general secretary tuinga leng moi bagi matakta ngasi pawada action amata lawtan lai ribasi lalawlob asi thiamna da bahona bada miyoi lising am hiana hat ki bagi criminal gi thodok sing adu khomjinna da thamna da bahona ba basi bharat sarkar gi yamna chumda ba injustice oiba thawong de pistol ka masung justice aniasi tongan na treat tawfam thogi madu natriba makai dilamda masda santi thamba ngamloi makatarakwa atupa pawda Election Commission of India na lokalak pathabak register and recognized political party marfuga taruk lau thokre atopa party sani yankai humdoina inactive oire aina lau thokre laibak asigi parliament amasung legislative assembly sing likna da bagi damak pang thokliba Mikhal Singh Janglen salu oiriba political party punamakpo
Param lagliba Election Commission of India ECI na laukalakpa akan bathabak amada leibak asigi tongan ba state sing de leiba registered and recognized political party RUPP marfuga taruk ariba political party singi category RUPP singi list ki lauthoki bada natana asigumba to political party jani changhayum toibuna inactive oramba RUPP singi hana lauthokre Laibag asigi RUPP singi manungdagi category asigi political party singi list ki lauthok marfuga taruk amasong inactive RUPP singni hadula lauthok lava sariyang khayum doi puna party chahum kontra ga mapan asi hapse laba matungda saliba sahi asigi metha dagi dang asi phobo gi manungda ECI na pi bakal lan singi matungina tawfam thok thabak sing pang thor da bagi dama inactive whatever register unrecognized political party RUPP singni hadula lauthok laba pun political party Samanga kontra ka tarit sore haire pawasigi matungina Election Commission of India the representation of the people's section 29 A gi makha leibag asid leriba political party punamakna karigumba makoi gi party adu ki mameng party du gi head office ki mafum hongjin tarok laba natagana office biara sing hong baga loinana address na sing bada hong ba lerak lagadi pantha dana hong basing adu ki matang da ECI da official oiba aiba jeral pi duna khangan ga dabani haire yu yaudra tharom pangthokpa yadabagumba gi chanabi ama lakliba si thingnana ba hona minasi kada imung amada thokliba thawdok wathok singda yu yaudra yadabagumba gi chanabi ama lakliba si thingnana ba hona minasi ana coalition against drug and alcohol kada gi president Hizam Priyo Kumar phangdoragli wangjing khunau yang star social club thawal ima amsu kada kaksing district committee na sintra mai ka ba chinjak na khunai da biba Saitheng amasung masiba thingbada miyam gi thawdang haifa hiram da kaksing district ki manung chanba wangsing khunau community hall da pang thokiba miyam gi oiba khana naina ba mifamda president member oina saruk yakiba Hizam Priyo Kumar na hai khunaya si mai ka ba chinjak na langwai chan chelagle pokpada gi si ba phawda thokliba thawdok wathok singda yu yaudra ba yada ba gi chanhabi amalak liba si isa da gi hawdona thingna ba hona ba mathau dai resource person oina saruk yakiba kadha gi vice president ningthaujam doren hai Kadana lamdam sida safong lakpadagi awna tongan pomofom sing dalai club maira paibi singa kusam natuna yu amade dragi problema se hantana ba khona tuna lakli kunai sigi tungi laibak lip kadaban ha sing pak sana mai ka bachinjak sinarapana lauda tin tabagum na tarakle asig ba laichat asi ekoi gi furup asi bok mangana ba satharak pal handa mane kana naina ba mi fam adu da senior citizen nongwai them ingovi thawal imak asukute member abuzam pisak kada kaksin district committee ki soraka fam Nenasu president member oina sarugya ke Nagalamaromda drug kona na fari hariba Jalauddin Jarbok khungkangna recognize tawdaba mesangne Thasigi mapan gi numidang pung mapan bakharom tabada Jarbok singadagi drug kona na fari aina paus singda yarok leba MD Jalauddin Elias Jalal sayang ga taruk apokwa Alhas MD Jalauddin Jarbok khungkangna recognize tawdaba mesangne Jalauddin khakdana tanamhagi khutpu suphagatuna logi oiba chapchaba thabak laukat pinaba singa Aiden Club sekna lenga ke pokning sing chelakle seke zarol manhai Jalauddin Jarbok da tangdu leitana leiba misak nate Android da leiduna Asia simakta designs election pass tawkiba ex candidate ni loina haujeksu mahak singa khungkang asida khungkang asina recognize tawdaba misak ni habati electoral roll da maming yaudaba misak ne mana mikal da maithi da matung da drug case amaga mai leina matam sangna jail da leiro ba matung Tolak duna Jarbok Sivugada amuk leirakpani mahana khungkang asida leirakpadagi make khongbu semkatuna singa khungkang asida drug business amuk horage singa khungkang asida gi ju chingba kalhauna na singa khungkang asiba drug free zone oina na ba drive zataduna kan hona ki awareness program kya wangkhim kendra gi MLA mari lena ba police officers na resource person sing local leader kya yauna pang thoki haire asona drug ki mayuk da club asina drive zatharugi mayu eda club asigi campus ta salaiba Sultana Mushroom Farm ki farm material singda sakang dabas na baitha tok piram bagi thawdok laikre thawal first service matam chana laktura singka khungkang asigi yamla ba miyam ka loina na se club asigi building adudi kalhoba ngamkhe atoba farm adugi material singdi maina tumna sakhe masai matung da hoji fatuna police custody de leriba MD Jalauddin Elias Jalal masam ana president waitna make khongbu khara ka loina na naron da singka khungkang asigi hanadagi leijarak laba singka Ideal Club Register number 1031 of 1972 amasong Youth Progressive Club Register number 19 of 1989 local authority sing haibati Padar Wangkem JV ward member sing abafawa kangalamdana singa bakaleke welfare club haiba register number 48 of 2021 oiba club ama Jarbok singa playground sigina kandalaiba Lisingani mapanda sadar likat ki basinga market ki campus ta MD Jalauddin ki kot ke
Kotpu gi oiba club building ama sajalakpadagi khoisaunarba singga khunggang asigi yamlaba miyam doraktuna hokkiba kumja lising ani kunmathoi gi October 5 da club adubo saban mit adumakta da thogai gi haire maka tarakwa atopa editorial gi kalam amadaso final solution India government amasung NSNM ani gi marakda matam kya gi mamangdagi sanaduna lagliba sante gi wari paring hasida yamna toina sinaba wai ani aiba tarabade oireba yai amasung yamna thuna aiba wai singsine Maragasida Swara Ziamka hana mingthonba magazine amasung news portal amada naga issue ki matangda phonglakiba news report amada awangnongpok lamdamda santi amadi sakotbagi ayuga mo oiraba yariba naga issue gi waroi ama puraktona Prime Minister Narendra Modi na asauba khongthang ama thangchilakpa yabagi phibamda laire haina phongdorakrabani asumna naga issue ki matangda taunarakliba report asigi matungina karigumba issue asigi matangda wari sanariba India government amadi NSNM amasung NNPGs ki marakda waroisin haibadu laglaba aduguma matamatuda NA reason asigi law and order ki phibamda kaya yamna onba ahongba lakadage maramda reason asida leiripa lahloglup singki manungda asoba lupa mawariba NSNM na khwaidagi chauna operate tawriba state singki manungda aikhoigi state Manipur asisu amawiribane maramasina karigumba naga issue gi matangda waroisin ama hek lakwa matamda khwaidagi chauna EY inilnin gava state su Manipur na sungsoi soitana waikadawribane maramdi naga issue asina soba threat amba piduna lakliba Manipur dani masina maram oraga hausik naga issue gi chathariba wari gi paring amasung waroisina soba impact ama pigadawriba si Manipur ni haibasi center da paliba BJP na lusingba India government asina sumayak sengna khange maramasina center na naga issue gi waroisin ama purakna na bohona ba amadi purakpa matamda tarai na hektamak satlawna purakloi aina khalle ayamna tandun lakiba demand singi manungda NE region da laiba state sing haibadi Assam, Manipur, amasung Arunachal Pradesh da khundariba Nagasing asika Nagaland da khundariba Nagasing ga punsinba haiba sisu amane haiba demand asi hauzik de center na sungai yadaba demand ama haiba do wairabane NSNM ga India government ga sisbar tauna tuna sante ki wari sanabagi paring asida sanglaki basi kumjali singa baga sapan marfudara taret ki agas ki tang amadagine haiba anoba khongthang asi augiba nibit asigi mathangi nibit nini humni lairaga kumjali singa baga sapan marfudara taret ki Agas ki tang mari da All Manipur United Club Organization amukona siladuna Manipur da miyam gi asoba khongsat ama chaladuna naga santi gi wari na Manipur gi territorial integrity da karigumba maung amada da sogalakpa amadi threat tawakpa yaroi ana phongna lawki bane hariba khongsat chatkiba nabit asi ngasisu amukona observe tawduna lakli bane lairi bane masigi matung da kumja lising ani ambagi jun taraga mari gi Bangkok declaration nambaram oiraduna Jun taraga nipan da thuakiba tawdok adusu ningsing ningai oiraba tawdok amane hariba tawdok asida mioi taraga nipan ki ponsi longkhibani asumna ayamna sangsilakliba makoi gi shanti gi wari baring asiga mari inana Manipur da thokriba tawdok sing asi center na su maputana khanglibani urabane maramasna NSNM na taliba NE region da khundariba naga sing ponsinba administrative unit amagi makata lehenba hariba demand ase irailaina hektama kolthokba yaroidaba amane Adumainamak naga issue gi waroisin gi khudek phinaba matamaduda Manipur da kari karam torokpa haibatugi matang da mekup nahum singna laitabadi yaroidaba amati atumak oiribane Maragasda New Delhi amasung AM na hojik akan bam yang thamnariba wafam singde naga singi tongan ba piral amasung dokaiba constitution gi wafam asine aduga muk hariba dimanani asisu center na sungai yadaba demand oiri ana source kya dagi phongdok narakpadi lairibane hariba demand ani asisu phangdoidabagi phibam amada laklabani na hariba demand ani asigi mahutta NSNM gi lusingba moifana mahaki mihing asi hongdoraktuna karigumba Manipur government ka mari lainhandana Manipur da lairiba naga sing namna khundariba mafam sing asige tongan ba administrative unit amagi demand tawraklabadi karam tawba mathagi wafam asi pausi asina mamang thakdaso pukhatkraba wafam amani aduga karigumba wafam asomda mai onselaklabadi Manipur government na kari karamba fidep lawgadawribage haibadudi haujikti haiba ngamkhiroi haina khalle adu baru bat angka kamadi songsoi choidan oigani hana khalli maramasna hujik chathariba naga festo ke khongthang kodimak Manipur government kupna yengba amadi naina bagi mathau amadi tare maramdi naga isugi waroisin parakna bkhwana bada hujik New Delhi na yamna kupna study tawri amadi ai mamasung atopa singi khongthang singsu kupna yangsili ana report tawna basu lairibane maramasna naga isugi waroisin purakpa matamda kwaidagi sound impact piraba yana lairiba Manipur gi paliba state government na su hirambasi gi matangda yamna enal oina leiba amadi mathau tari center na thajaba pirakle haraduna tumina laithokpa yaroi NIT Manipur gi hangdu leiriba restar gi post ngasi phawba mention bangamdana leire
Langkonda lairiba National Institute of Technology NIT asigi director oina thau poriba na local Dr. Gautam Sodhadarna thausadabadagi Englishing ani taragani gi September thada NIT Manipur gi registrar oina thau poramba asi thabak pothagrabasu azu phawwa Marhubab was a shipment in Dana Hanganduna Tambadagi institute as in a pangto gadaba tabak torum, same pangto pangam dana laire. Bausias in a fang baugi matumina di NIT Maniforgi, Hangdon Labor Restar Posasi, mentioned Bagi Muta was asking the in charge Pontuna Restar Gipo, director as in exercise to the laire. Marmasina administration gitabak the Yamna Chauna, Hauzik Asoba laire. Loina NIT Kim Hirosing Amadi staff Singoeba, our apartment and a badai the Pubang and Babadik Java. Director ma thampam thogle maduna trabadi NIT asi mutkiba yabagi akiba leire aire bawosin hai NIT Manipur gi ausik director oina thau poriba na local asi ki thabak te potha ka daba matamasi English ingani kulhumdoi ki April thadani atubo director asin NIT asida oza woidul leiriba na local kyabo name lana promotion pina bagi damak thawai jauna BOG da pukatuna contact perwota purapa experience jaw daba count tau daba oza kya promotion pina daba hona tuna leire Tawangasi All India ki NIT amatada sanadaba role warabasu director asina mahana pamlabade atum jahan bagi tabak satari private institute tabak tawrakpa na local faculty kharaba hojiksu promotion piram nadaba director asina jamna kan honari asumna contact staff singkuiba association asigi marakta amaga khanana bahabade divided rule sanatuna mioi kharat logi oiba mating lorabadi regular tahan kani hanami ho halaga High Court staff karana case tawduna divide and rule ki policy sanaduna leiresu aire makatarakba atopa pauda Anganwadi center kaya yum da saduna yungi oina sinaduna leiribasi thabak laukalagani susindro Pikliba angang sing tamduna sanaba amati masi oiba sinjak pijaduna masamu fana lehna dabaki damakta semkalipa Anganwadi center kaya yum da loina saraka leire loina da yungi thabak thorung kaya sinapam onthokliba asi Wahindana pa Manipur lang ang natabak pahikalakani anak Kefan Feeding Minister L. Susindro Mitay na pangdokre. Wapa masingasi sa Development Officer sa humpung na sintuna kuray sa Zorlaika Driba ima Lai Kurembi madabda pangdokpa Rastriya Posat Maha 2022 kipalan taurang kamarilay na na. Pangdokpa Healthy Sal Competition ki tauram da pangdokibane. Tauram madada Social Welfare ki Joint Director Bandi Kon Thaujam Disimpa is Daina Kumantem Amadi CDVO Deep Mamchasu Sarugake Rasdev Wasat Mahagi Sarukamo Oina Athar Enrollment PMMBY Enrollment Sanaput Display Pausan Malasu Pangtoke Pokpadagi Sahi Amadagi Sahi Ani Fawagaman Daliba Angang Singli Masabo Fabagi Competition da Makok Matang Takrabasing the Minister na Manamatum Sing Yantoke Social Welfare Department ki official sing Angarwadi worker Amadi helper Kiana Thoramadu da Sarugake Food poisoning or Padagi Marfurom like an agre Food poisoning oibadagi angang jaw na bir marfurom tongan ba health centers in the Laiga Nagre. Pres na fangpa paugi matungina ngarang nongtil tungjot pales na pangtokpa bade ge tharom amad da sarugya kiba bioise. Bade lorapa matung over 5 ba masasik panaching ba torokpadagi tungjot primary health center amade. Bangmata health center da Laiga Nagre makoi singadu ngari sarubadagi waramba yai haina thajanare. Makoi singadu sekmaidagi ngari yawba asargi asa thak sarubadagi food poisoning warakibani haina thajanare. Jab maram khang tok na ba mafam atu da food safety department ki officer sing sina kre haire okay hotel da tamlamba athingba lakhokre haugi ba agas tara da pandam na okay hotel thangal bazar da thamkiba athingba do food safety okay hotel amati pandam ki barakta concert food safety office da ki package food asigi oiba food sigi ba regulation sing mayek sena khangina ba wat padagi thokiba thorok ni pandam amadi okay hotel ki thomi sing panna phamina ba matung da okay hotel ki standard of operation abade Safety standards in Kangwin Apokaloina package products in the Dhaka Labasing absent with the OK Hotel Ase. Labakasaki Yamamatic Makut Laina operator organization American with Apokaloina. Pandam the Tamcharamba Lautoxare and a Pandam Gizan Secretary Browsen Mita Yamadi OK Hotel Gi NZ Bisorji Napunatatorpa Cherul Madapondorale. Are with the contents in Asikimar with Paukara Asiba Paudam Zariba. Maribolocal News YouTube channel Asedagi Young Beriba Punama Patagasari. Channel is at the Kana Badi. Subscribe to the business, subscribe to the Molina. Like and share to Vasuka, we can open Amagana Tagasari.